ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ 10K ꯌꯧꯈ꯭ꯔꯦꯕ ꯑꯗꯣ ꯈꯪꯍꯧꯗꯦ ꯁꯤꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ 10K ꯌꯧꯈ꯭ꯔꯦꯕ ꯑꯗꯣ ꯈꯪꯍꯧꯗꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤꯁꯦ ꯈꯥꯃꯦꯟꯅꯦ ꯑꯂꯨꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯀꯥꯡꯉꯧꯅꯦ ꯑꯗꯨꯒ ꯌꯦꯟꯅꯦ ꯑꯗꯨꯒ ꯂꯤꯛꯂꯥ ꯕꯦꯀꯔꯤꯒꯤ ꯄꯔꯥꯊꯥꯅꯦ ꯁꯤ ꯑꯗꯨꯝ ꯃꯣꯏ ꯑꯥꯗꯩ ꯍꯧꯔꯛꯄꯒꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯛꯇꯪ ꯁꯥꯟꯅꯗꯨꯁꯤꯅꯦ ꯎꯃꯣꯔꯣꯛ ꯅꯠꯇꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯥꯎꯋꯦ ꯑꯗꯣ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯁꯤ ꯍꯩꯊꯔꯛꯀꯦꯕ ꯑꯗꯨꯒ ꯆꯥꯒꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯥꯎꯅꯤ ꯃꯅꯝ ꯅꯨꯡꯁꯤ ꯈꯔ ꯑꯊꯨꯝꯕ ꯃꯅꯝ ꯅꯝꯃꯦ ꯑꯗꯣ ꯁꯤ ꯍꯩꯊꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯅꯕ ꯔꯦꯗꯤ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯈꯪꯖꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯋꯥꯡꯁꯨ ꯇꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯅ ꯈꯔ ꯉꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥ ꯍꯥꯏꯖꯤꯜꯂꯛꯄꯅꯦ ꯑꯗꯣ ꯁꯤꯁꯦ ꯍꯩꯊꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯦꯟꯖꯥꯡ ꯍꯥꯞꯇꯕ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯀꯥꯡꯉꯧꯁꯤ ꯂꯩꯔꯦ ꯑꯗꯣ ꯀꯥꯡꯉꯧ ꯆꯥꯅ ꯊꯥꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯆꯪꯗ ꯑꯗꯨꯒ ꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯤꯛꯊꯗꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯡꯒꯠꯂꯛꯑꯒꯦꯀꯣ ꯁꯤ ꯂꯩꯔꯦ ꯍꯦꯟꯖꯥꯡ ꯍꯥꯞꯄ ꯂꯣꯏꯔꯛꯇ꯭ꯔꯤꯅ ꯑꯩ ꯊꯥꯡꯒꯦ ꯑꯗꯨꯗꯤ ꯇꯥꯡꯗ꯭ꯔꯦ ꯍꯥꯏꯒꯗꯧꯔꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅꯤꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯀꯥꯡꯍꯧ ꯄꯨꯟꯁꯤ ꯑꯍꯥꯟꯕ ꯆꯥꯔꯦ máu rồi trời ơi mà rau này phải ngủ quá trời biết ăn gì đâu phình lên á họ ok mua cái số ra đi sao đây mua sao đây sắp sắp mua thì còn gì mua chỉ
Why hay gì Rồi. Nó vẫn trâu rồi. Ăn nó uống ngoài của. Nãy vừa có cái khăn uống nó thì. 또 하는데 그니 거의 설레려는 거 땡기 오다 바다가 그런 거 사진 그리 바다가 인통 것도 사라 Giờ 그래서 좀 봐. 그래서 나는 그래서 진짜 좋더라. 또안 톱배. 그냥 하고 자. Giờ không có sao đâu thì chúng tôi bạn. 집에 하다만 그래서 그거 톱배. 그래서 나갈 시간 사야지. Ng badang kay dabang nga. Dabang kay magkano. 아니 가나마 레슬링 사람도 그거. Ờ vâng. Cái rồi là 그럼 이거 아이행이다. 가. 오늘 아이 하는지. 딴거 너 짜 하는 좀 시통해. 또 나가이 A 사지 숙사 사지 딴거 행동 뭐도 같이 잘해. 아이 무슨 거지. 늘 매양이 먹던 시험 통해. đang đi chả bố kim vui mà mình có một thời gian hàng đang gì 아, 좋아해 또 나 아이 딴지 프로니 빠르게 사용하면 수딩 엄지 가나. rồi bằng bằng ăn. ship lấy ship bạn
ꯆꯥꯛ ꯆꯥꯔꯁꯨ ꯌꯥꯔꯅꯤ ꯆꯥꯛ ꯆꯥꯈꯤꯗꯣꯏꯔꯥ ꯍꯥꯏꯗ ꯆꯥꯔꯣꯏ ꯁꯨꯝ ꯆꯠꯅꯩꯗꯅ ꯆꯥꯗꯕ ꯐꯠꯇꯦꯅ ꯑꯗꯣ ꯉꯝꯃꯔꯣꯏ ꯉꯁꯤ ꯅꯪ ꯁꯤꯝꯄꯜ ꯄꯨꯔꯤꯗꯣ ꯄꯨꯔꯤꯗꯣ ꯑꯗꯨꯗꯩꯗꯤ ꯆꯥꯎꯕ ꯊꯤꯅꯤ ꯆꯥꯎꯕ ꯍꯥꯏ ओके सॉरी सॉरी ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯇꯣꯛ ꯀꯌꯥ ꯑꯦꯛꯖꯥꯝ ꯕꯦꯀꯔꯤꯒꯤ ꯇꯟ ꯍꯦꯛ ꯊꯥꯃꯟꯗꯅ ꯆꯥꯎꯃꯟꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯕ ꯋꯥꯔꯦ 그렇게 봐서 ꯄꯔꯊꯥ ꯃꯔꯨ ꯈꯔ ꯑꯃꯨꯛ ꯁꯥꯏꯕ ꯋꯥꯔꯦ ꯑꯗꯨꯝꯕ ꯈꯨꯡꯕꯥꯡꯒꯤ ꯁꯥꯏꯕꯗ ꯋꯥꯔꯕ ꯑꯉꯥꯡ ꯃꯆꯥ sai nào sai qua sai 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 cái này mà liêm rồi ꯕꯣꯟ ꯑꯃ ꯇꯦꯗꯤ ꯕꯤꯌꯔꯗ ꯁꯥꯕꯤꯗꯣ ꯇꯥꯁ ꯁꯥꯕꯤꯗꯣ ꯑꯗꯨ ꯀꯥꯞꯄ ꯉꯝꯗꯦꯗ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯑꯁ ꯐꯖꯅ ꯅꯥꯏ ꯆꯤꯛꯄ ꯉꯝꯗ꯭ꯔꯦ Cái một tiếng đào đó. Đấy, kadang chị muốn đi sao nó sẵn nó mất rồi. Chị muốn đi sao nó sẵn này. Sai đâu qua đây. Tân picket paratha chứ picket amon da mama này hay là gì đó má là một mấy trái này má cho mấy trái này mấy trái đó thanh video cho muốn nói sẽ đâu mẹ na khối video chỉ vô lời bên của một tập khối thì có một thằng chắc ấy xem kiểu mà mình cầm bên cái đó và thanh video cho muốn nói sẽ cái gì mà ta làm sao nó sinh ra cái bye bye